James Bond hatkibagidamag CM gi lemna tharoi haiba wafam condemn tawwe CPI naharol thaudang pausegi paumi wairamba ningombam James Bond kuki terrorist sing na nongmay na kaptuna halan ki bai base Manipur lenga ki ngakpi bang ngamlaroi daba maral amani haina Communist Party of India ki Office Secretary TS Robindro na thadorok pachero laman na fongdorok le mamaliam laban na hakayabu khangu thakta punsi pikhamnan ki bai base CPI na thamoi sok na nungai taba phawe Lamda masida hojik thengnariba lan asi loidre masi narco terrorism gi lan ne foreign immigration gi lan ne madu pumna makhanglabasu lan loisina bahona bagi mahutta Manipur da ingsikpa halakle haiduna press media da lainga ki CM oi bagi nama da pongna ngang bana di sungya yaroi lan loidri haibadu James Bond hat ki ba masung more da nongna thokliba narco terrorism gi landa amada commando personnel ama thina sokpa sina lamda masida ingsikpa laitri haibadu mayek seng na takle Loina na ngahan kadang ban gi thogdok ta sena basing lemna tharoi combing operation tawgani hai basi Manipur State Council Communist Party of India na akan bamong da condemn tawwe nongmai kamna phamda khudak ta combing tawgada badu press media da lauk thoklaga tumin na tokle koisil laga faba punba kari kai bage Manipur da lediba security force personnel masing lak amagi mathaktani khangnaraba wafam oiduna so separate administration taliba kangbu gi lusing basing phadok pham thokta bara Madu tawdana makoy bu tolop chawna sahanduna mondum montek ta latuna thamliba karigino assembly mi pham da bagi maram karigino Manipur gi mi pum khudimang na assembly pham ga da bane Manipur gi wathok khudakta loisina balambi assembly na puthokada bani haidaga laingang na assembly kau bagi mahutta thaidok thaijin tawduna leire sanglaba tha nipan helaba wathok ase loisin bagi mahutta matam lenduna leibana de miyam gi apenba oiroi Mayang langjingi James Bond mi hata chena basing khudakta faduna logi matungina sairak pigada bane loyana laikhidrabagi imungda lainga ki thavak ama pigada bane mafam khangdana mangkhra singi imung singdasu chamana ba khetri puron na chingba phangangada bane laingang na narco terrorism gi wan thok khangdri ba se miyamna para tambi bagi matam oire narco terrorism chathari ba kangbu asi kana no haibadu masak khangdokpa matam oire national highway singda terrorism singna made Sugi namada nongmay pai basingna chaliba truck na chingbadagi yamlava senpham khomliba se laingang na tumina yengduna leiriba karigino khudakta highway patrol force thamgadavane highway da sathariba kuki militant singi illegal tax collection ase khudakta thinggadavane kanglai paki mairagi editor wangkhemsa samjaibu faduna thambi bai base maram chade masimak democracy gi makhong ahum gi manungda ama oiriba press media bu machin men bani haina lawwe